ꯅꯥꯎꯇꯣꯝꯕ ꯅꯨꯡꯉꯥꯏꯇꯦ ꯆꯥꯛꯈꯨꯝꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯗꯅꯦ ꯏꯆꯥ ꯑꯃꯈꯛ ꯌꯥꯎꯕꯁꯤ ꯐꯥꯎꯕ ꯐꯖꯅ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ. ꯌꯥꯔꯦ ꯀꯣ ꯈꯔ ꯉꯥꯡꯉꯗꯤ ꯍꯧꯅ ꯍꯩꯕꯤꯔꯝꯃ ꯅꯪ. ꯍꯣ ꯇꯥꯅꯤꯡꯉꯣꯏꯌꯦ ꯑꯁꯦꯡꯕ ꯍꯥꯏꯕꯗꯤꯅꯦ ꯇꯥꯅꯤꯡꯉꯣꯏ ꯁꯨꯛꯇ ꯍꯦꯛ ꯇꯥꯅꯤꯡꯉꯣꯏꯌꯦ. ꯂꯩꯀꯥꯏ ꯃꯃꯥꯡ ꯅꯪ ꯉꯁꯥꯏ ꯉꯥꯡꯉꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯍꯥ? ꯅꯆꯥꯗꯣ ꯁ꯭ꯀꯨꯜ ꯆꯠꯂꯨ ꯌꯥꯗꯕꯅꯤ. ꯅꯥꯎꯇꯣꯝꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯤꯁꯤꯅ ꯍꯥ? ꯀꯔꯤꯒꯤꯅꯣ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯤꯁꯤꯕꯣ? ꯀꯥꯏꯗꯒꯤ ꯁ꯭ꯀꯨꯜꯅꯤꯅ ꯀꯅꯥꯝꯁꯨ ꯂꯥꯛꯇꯅ ꯑꯩ ꯈꯛꯇꯪ ꯆꯠꯂꯦ. ꯑꯣꯖꯥꯅꯁꯨ ꯇꯥꯛꯁꯨ ꯇꯥꯛꯄꯤꯔꯤꯌꯦ. ꯀꯅꯥꯅ ꯍꯥꯏꯕ? ꯑꯩꯅ ꯇꯝꯅꯤꯡꯕ ꯁ꯭ꯀꯨꯜꯗꯁꯨ ꯇꯝꯒꯦꯁꯨ ꯌꯥꯗꯅ. ꯅꯥꯎꯇꯣꯝꯕ ꯍꯦ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯀꯌꯥ ꯊꯧꯔꯣꯏꯗꯕ ꯉꯥꯡꯕꯅꯦ ꯃꯁꯦ. ꯃꯃꯥ ꯃꯆꯥ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗ. ꯐꯔꯣꯏ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯣꯏ. ꯏꯁꯧꯅ ꯃꯔꯣꯜ ꯑꯃ ꯂꯥꯡꯉꯤꯕ. ꯅꯪꯕꯨ ꯃꯄꯥꯅꯦꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦ. ꯑꯣ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤꯅꯅꯦ ꯇꯥꯅꯤꯡꯉꯣꯏꯌꯦ. ꯅꯣꯏ ꯊꯣꯛ ꯄꯥꯔꯣꯗꯅ ꯄꯥꯔꯒꯦꯔꯣ? ꯑꯩꯁꯨ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯤꯗꯅ. ꯅꯣꯏ ꯅꯔꯛꯁꯤꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯀꯗꯥꯏꯗꯅꯣ ꯆꯠꯂꯒ. ꯍꯣ ꯇꯁꯦꯡꯅ ꯂꯩꯇ꯭ꯔꯗꯤꯅꯦ ꯉꯝꯅꯕ ꯍꯣꯠꯅꯖꯍꯧꯔꯒꯦ. ꯑꯗꯨꯃꯥꯏꯅꯗꯤ ꯉꯥꯡꯒꯅꯨꯀꯣ. ꯅꯣꯏ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅ ꯏꯕꯦꯝꯃ ꯅꯪ. ꯑꯩꯅ ꯁꯨꯝ ꯍꯟꯕꯤꯕꯁꯤꯗ ꯃꯁꯤ ꯊꯛ ꯁꯨꯝ ꯀꯥꯗꯧꯔꯤ. ꯂꯩꯍꯧꯕꯅꯤ ꯂꯩꯍꯧꯕꯅꯤ. ꯅꯞꯆꯧ ꯀꯥꯏꯗꯅꯣ? ꯅꯇꯩꯕꯒꯤ ꯏꯁꯧꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ. ꯑꯉꯥꯡꯅꯦꯅ ꯇꯧꯔꯤꯁꯦ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯒꯣꯔꯃꯦꯟ ꯀꯣꯂꯦꯖ ꯁ꯭ꯀꯨꯜꯗ ꯇꯝꯃꯣꯏ. ꯂꯣꯏꯔꯦ ꯏꯕꯣ. ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯈꯥꯡꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦ. ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩ. ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯅ ꯄꯩꯁꯥ ꯅꯣꯡꯃꯗ ꯈꯔ ꯍꯪꯒꯦꯅ ꯂꯥꯛꯄꯅꯦ ꯑꯩꯁꯦ. ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ? ꯀꯥꯏꯗꯧꯕ ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯥꯗꯅ ꯈꯤꯇꯪ ꯃꯤ ꯍꯥꯠꯂꯕ ꯐꯣꯏꯗꯅ ꯂꯥꯛꯇꯅ ꯇꯥꯜꯂꯒꯅ ꯌꯨꯝ ꯁꯥꯔꯕ ꯃꯥꯔꯨꯇꯤ ꯀꯥꯔ ꯂꯩꯅꯔꯕ ꯁꯦꯠꯇꯅ ꯐꯣꯏꯗꯅ ꯂꯥꯛꯑꯒ ꯇꯧꯕ ꯃꯇꯝꯗ ꯁꯥꯗꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥ ꯂꯩ ꯅꯣꯏ ꯑꯗꯨꯝ ꯃꯤ ꯑꯣꯏꯗꯅ ꯑꯗꯨꯝ ꯃꯤꯅꯥꯏ ꯈꯔ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ ꯅꯪꯕꯣ. ꯍꯣꯠꯅꯕꯁꯦ ꯑꯩꯈꯣꯏꯁꯨ ꯃꯊꯧ ꯈꯔ ꯇꯥꯏꯗꯅ. ꯁꯤꯒꯤ ꯆꯥꯎꯕꯁꯤꯅ ꯃꯔꯣꯜ ꯑꯃ. ꯑꯩꯒꯤꯁꯤꯅꯕ. Mm-hmm.